Hojik Story Collection YouTube tabiri ba kurik mo pu kurumjari. Hojik pung ani takibaga loinana akhanaba pau khara tahanjari. Kokomi gi wahang tariki memorandum CM da pikhre. Mi khara khongjang asibu aranba maikeida punaba hotnari kokomi. Angang ani gi hakjang matam kuina mokda leiba nungaite aroiba mathau mangam pangthokpiu khemchang. AR gi kai he mathongda mi ani sokle TNA na yaning da bapuntuki. Government na kokomi na hangliba wahang tariki pakum pikre. Kokomi Coordinating Committee of Manipur Integrity na ngasi miyangi asaw khungsal amaga loinana Manipur government da hangkiba wahang tariki pakum pikre. Kokomi da wari sanabagi baton tawkre. Kokomi na laukthokibagi matung ina ngasi maikei kayadagi lakwa miyamna Imphal gi mayon tamna thomjil lakhraga su security gi akan baching tawrang lokhatuna mafam da chatuna thamlaga maikei ningmaki khongjang changchiliba miyangi maraktagi mihusing khangalaga se minister ga unaduna wari sanakhi ngasi changsin khiba miyangi khongjang amadi tungan ba maikei dagi lagliba miyangi mihusing adu unaba luarba matungda chief minister yumnam khemchan deputy chief minister loksik dikho home minister govindas konthaujam art and culture gi minister ke ice local amasung lengak paminariba NDA gi MLA singyauna se minister gi bangro da pangthokiba pawgi mifam aduda kokomi na government da hangliba wahang tereki government gi pakum adu home minister govindas konthaujam na phungdokhi govindas konthaujam na hai ngasi kokomi na changchiliba khongjang amasung mamang ni kokomi gi women wing na BJP amasung masiga saminariba MLA sing boycott tawbagi wafam media dagi tare adubu government gi maikeida gi kokomi ga wari sanaba baton tawba matamda kokomi gi maikeida gi ayaba pirakhide government asina chu miyamna changchiliba democratic oiba khongjang singdasu miyangi sentiment adu khanglaga adumak lagli ngasi su maikei kya dagi changching lakhiba miyangi khongjang aduda sarug yakiba miusinga ngasi nungthen pung amadagi hauna chief minister na mathang unaduna miyangi pendaba makoida singnaba leiramba kaya adu wari sanakhi kokomi gi maikei dagi ngasi chief minister gi secretariat office ta bisalam kiba wahang tarike pakum adu phangle kokomi na ahamba wena India lengang na lamdam asigi yelawmi sing muthanaba satharaliba puksi war asi lebhanaba state lengang na thongna leina Indian lengakta taksimba ngamloidara haina hanglakiba ase yamna luba sensitive oiba wahangni haina lawi wahang asida India government pusu yawbana masigi pakum ase yamna sensitive oi state government na lamdam asigi yelawmi kanba haibase akan malengraba phirep amani government asigi miyangi punsi amasung lanthong ngakpa haibse soidana tawragadaba ithau amani haina govidas na pakum pikhi ani suba wahang woina kokomi na hangkiba Manipur lengana lamdam asida mihanui kun chathariba kokina courterizing asi muthallaroidra haibasigi pakumda govidas konthaujamna hai Manipur da woiningba terrorist woisnu narco terrorist pu oirabasu lona yadaba mongda khulai paibasing asi India government na yade haina laukthokpa laikre haukiba mas kunthama thoida India gi leimaidigi Red Army nationalism laukthokani haina Union Home Minister Amit Shah na laukthokre haukiba mas kumapanda Andhra Pradesh ta khwaidigi ikon komba woina nationalite sing surrender tawki mas kuntha da Union Home Minister Amit Shah na parliament gi section da leiba ase hojik nationalite phi oire haina laukthokibani awang nongpoki manungda leiriba terrorist lona yadaba mongda khulai pariba singna misam miyamu ki handuna pis thugairiba asi yaroi aduga lagliba sahi lising ani subna kunga mapan phawbagi manungda awang nongpoki lalhoba punam mutkani haibagi pandam laikhrabani machida state government su lo kaina khulai pariba khudima ko muthana ba honagani kokomi gi ahum suba wahang tronglao bigi mihat amasung TM kamsongi mihata generation
फादुना जस्टिस फंगलोइदरा हाइबगी पाकुमदा गोविंदास कोंथौजमना हाय त्रोंलाउबी अमसुम टीएम कसोंगी थौदो अनि असि NIA दा सिनारगा लेखरे ngasisu NIA gi IG amana lusinglaga thodok thofam da chatuna thijin humjin bagi paw lei chief minister na su NIA gi IG ga su yamna toina unadana wari sanadi hojik miyam da phongdokpa yadaba wakum kaya amasu leiri chapchabo pham ama tholaklaba matamda miyam chu soidana khangalakani Koko minat or trong laubi ki thokdoka mari leinana miyamna pendaba amadi saubadagi changsingki ba khongjangda CRPF na misam ahum kapna hatkibagi matangja judicial inquiry tawraga mara leiba personal singi mathakta action lakhaloidra haiba mari suba wahangi pakumda home minister gomidas na hai masi government ga koko migi mihusinga yamna kupna tana daba yadaba wapum oi maramdi thokiba thawdo aduda judicial inquiry chatharudaga masida ekhoigi miyam da kadai phawba phagadage natraga phalloidabage haibagi wapam kaya ama thulai irang asida miyamna sangsil liba iho asi documentation kaya ama leithokre maram aduna wahang adugi matangda government ga miyanga yamna kupna khanaba amadi mathau tari IDP sing akanaba matangi matung manungda mayumda hanjilhanaba thabak lokaloidra manga suba wahang asigi pakumda govindas na hai state asida tholiba irang asina maram oiraga hauji lanjenaraga leiriba IDP sing asi March amadi April tha manungda asida hanjilhanaba government na honaraga lakpani adubu handaki April tareta thokhiba trongawi thodo asina IDP sing masagi memda hanjilamba ngamdana leiri mapangi state singi mikhanga mari leinana state asida leiramba senten paramilitary force की कंपनी मरफू तरे चतखिबा सिनासु सिक्योरिटी की अरेंजमेंट दा खुदोंग चादबा मायोंगनरगा लेरी चीफ मिनिस्टर ना यामना तोयना पनबा अमगा थाजनदबा सिंगनबा लेरिबा सि लेत्रबा मतमदा अखोय पुना लेमिनबा यागनी हाइरिबा सि गिसु येंगलगा गवर्नमेंट ना यारनी हाइदुना IDP सिंग हेक थाजिलुबा मतमदा मधुदा फतब ओइरकद्रा हाइबगी सिंगनबसु लेरी हौजिकसु चीफ मिनिस्टर ना फुरु खुदिमकी म्यूसिंगा वारी सानदुना हंजिलहनबगी थौरांगदि लेप्तना पाइखली उकी लालौबा सिंगा चाथरिबसु सस्पेंशन ऑफ ऑपरेशन असि एबोर्गेट तहलोइदरा हाइबा तरुकसुबा वाहंगदा गोविंदास कोंथौजमना हाय असेंबली की फोर द सु मखा ताना सांगदोकपा यारोय हाइना कयारक हन्ना वारेबसु लौखरबनी अदुबु सेंट्रल गवर्नमेंट की पुलिस अमगी मखादा सु असि मखा ताना सांगदोरकपनी सेंटर ना लौलिबा फिरेप असि फत्तबगिदि वैरमलोय अफबगी वैरंगनी मरम अदुना मिनिस्ट्री ऑफ होम अफेयर्स यावरगा तौनबा एग्रीमेंट ओइबा मरमना स्टेट नसु हेक्ता हंगमदबं ओय NRC तौदुना इलीगल एग्रीमेंट सिंग तकथोनबा थबक तौरोइदरा हाइबा तरेसुबा वाहंगी पाकुम पीरदुना गोविंदास कोंथौजमना हानादगी हौना गवर्नमेंट ऑफ इंडिया ना स्टेट असिदा लो काइना चंगसिलकपा मिटोप सिंग खंदोबगी थबा असि पांगथोनबा मतम पीरगा लागली हौजी लाकथोकलिबा इरांग असिगी ममांगदसु हाना हॉर्टिकल्चर अमसुंग TD की मिनिस्टर ओइरंबा लेंगपाव हांकिमना चेयरमैन ओइबा मतम अदुगी PICE की मिनिस्टर हांगपो निमुमाय अमदी एजुकेशनल मिनिस्टर ओइरंबा TIS बसंत कुमारना मेंबर ओइबा कमिटी अमना मिटोप खंदोपगी थबक असि हौखरबनी मखा तानासु गवर्नमेंट सिगी मिटोप खंदोपगी थबक असि तौरखिगनी खुदक्ता हेक्ता तौबा यादबा मरमना थबक असि पाखत्तबनी सेंटर नसु अतै स्टेशनदगिसु इलीगल एग्रीमेंट सिंग खंदोकपगी थबक असि हौखरे मदुमना SIR न सिंगबा तौबसु हौखरे हाइना पाकुम पिखी हौजी चंगसिलिबा खोंजंग असिगी मतंगदा वारी सानबा मखा ताना हौजिसु गवर्नमेंट कोकोमिगी म्यूसिंगा उनदुना टेबल अमदा फमिनरगा वारी सानसि हाबगी बातोन तौरी चंगसिलिबा खोंजंग कया असिना मरम ओइरगा तुंगी युमबेन ओइगदोरिबा महिरोय कया अमदसु यामना चावना अकाइबा पीरे हाइना गोविंदासना फोंदोकी पाउगी मिफमदुदा चीफ मिनिस्टर युमनाम खेमचाना हाइकी ngasi maikei kayadagi sangsilaliba khongjang sing aduda yaukhiba mihoi singa tangkak naina unaraga wari sanakhi state government gi maikei dagi ngambana ngasi
ngamdabana asini haina phongdokbaga loinana ing tappa purangnaba honaminasi haiki hauji changchiliba khongjang sing asina maram oiraga mairoi singi academic career da sauna kaiba pirakba nomaga sura nomlaga hinjaba kayada awaba kaya pire khemchana haiki government peace lahaningba pamlabasu miyamna amasung civil society organization mayamna punna yana minadragadi peace purakpa ngamloi malengi ani suba lanjau phawba wari sanaraga loisin khibani mamangdasu aihangna kayarak phongdokhiba leikre anga ani lekhedba ado yamna thamoi chokpa thodongni mapana thabak tawduna leiriba lekhidraba anga ani gi apokpa amasu apokpibu manipurda adumok leijaba yanaba government na chana thabak pige haina ibinene warep lawraga leiri sisu JAC gi demand su natte imungi maikeida gi su hairakpa natte government sina mioi begi minungsi gi makhada lawrakpa phirepni miyangi pendaba haibase government da haifam thokpani wari sanamina si amasung manipur tangta leitaba haiwensi haina khemchana phongdokhi angang ani gi thawai yawdraba hakchang matam kuina mokta leiba government na nungaijade masida government na chu imung manungde hekta namduna lawdaba yade haina chu haiba ngamjade maram aduna leikhidraba anga ani gi hakchang sing adu athuba matamda lawbiraga aroiba mathau mangam pangthoknaba honabiu haina chief minister khemchana arpin tawkhi anga ani hapada chenaba sing ado phaduna justice pibagi matam asi thabada aruba woi case asi NIA na thijimbasu haukhre NIA gi IG ga mahakasu toina unaduna wari sanadi state ki DGP su yauna handaki tholiba thodosing asi hanaga manadaba mawong amada chathabadawna tawri haiba wafam thamli handak tholiba thodosing asi miyoiba ama woina satharoidaba aduguma makhangi minungsi yawdaba crime amani haibaga loinana urkungi ambush adusu khara seksina thijil haningbagi apam adu NIA gi IG da thamkhre haina khemchana phungdokhi pangthokhiba pawgi mifam aduda pawmisina hangkiba wahang ngi pakum pidaduna chief minister yumnang khemchana hai NRC amadi sensat ki matang de miyamna chamamnaba khara leiri masi leitanaba akhang aising yawraga seminar ama pangthongnaba thorang tawrambani miyamna taliba demand da NRC hana tawraga sensan tawbiu haibani adubu kanglonggi matung ina sensan hana tawduna NRC tawba yaramdre leibasigi wena khwaidi ahamba NRC asi asamda state ta tawkhre state asigi NRC tawbada yawba sahi 3 gi experience leiraba lawyer amasung state government na engage tawraga leire maram aduna NRC gi matangda akhoi sunithi na khangdribanina state asigi akhang ahi sing yawna samdagi experts singi team amaga loinana seminar ama pangthokduna miyamda wakan tahlaba matungda government na process tawnaba leiri haina yumnam khemchana phungdokhi amaromda handak state government silaga pangthokhiba khongjong degi thaurangi state ki sei sakiba adu irang marak asida wakhan tawna hodabani matungda masi thoktanaba honaragani haina chu chief minister yumnang khemjana phungdokhi matang sida story collection youtube tabiri basingbu amuka na thagachari